Bros singer cái thing này cái gì đấy. Sisidi ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯀꯥꯎꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯈꯪꯉꯝꯕ Peace. Number is the muthal lage. Dar chala lage. Umang loya. Thing ni chalak pa. Hello everyone, I'm Ravi Chandra Konthauzam, 30 MBA student at Janam Chinfo. Welcome back to this new video. So let's get started. Actually, this is not a planned vlog, but it turns out to be a nice one. I hope you will enjoy this. Please watch till the end. Mayam ngasi jo aigi nongmagi oiba vlog ama kaksim jagadari 8 to 9 lecture class yauraga halaga hostel da munga potharore adagi psychiatry department da kise clinical posting ki chale psychiatry department da dasa singh karjo thengnare then adudi mayam vlog se punna makha chathaminasi koi ma'am do class lori kanda ngarang yengi ba patient ama laena attend tawbane adu madam marak da bro sajing karna engon hana kopire aidi uhodre in hana this looks here bro sajing karna thengna re ngasi de sunga bai ai second time lai gani bro sajing de second time tan koi kena tak ki de point to lai koi du change to ai bne mai sine ai mamang se de thi phangro thank you bro ai video mà hai cái năm này cái này kiểu hai bro ai sai cái what tai ko ado ai ki patient hai tai koi sum diang patient je mai to ga bi wakhal je kha ko wa sum lei na ko nga mu ko wa nga mu sum nga mu ko wa ma ki history di koi ki family member ko bi mong da lei hai tai ado ai di khangam 야, 너 왜 브로스인가 니 강함? ai khangam 패밀리 멤버 까 đi cầu ado ai đi khangam mai tai ya no ai 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 nang ai đi patient mẹ bi oi no wa đi sai wa chi ngang da ko ka ti mai thong 어, 간동 아이 말 루네 사이키트리. wa kan nhiều ai wa kan wa sự wa da wa sa ai bi ngồi trên em ꯑꯗꯩꯗꯤ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇꯧꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯗꯥꯁ ꯁꯤꯡꯒꯔꯒ ꯑꯃꯨꯛ ꯂꯣꯏꯔꯛꯄꯩꯗꯨꯁꯨ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯦ ꯊꯝꯅꯦꯜ ꯑꯣꯏꯅꯝꯅꯤ ꯀꯥꯏꯅ ꯐꯣꯇꯣꯒ ꯀꯥꯞꯃꯤꯟꯅꯗꯅꯒ ꯇꯧꯔꯛꯑꯦ ꯁꯣꯝꯗ ꯄꯦꯁꯦꯟ ꯑꯃꯒꯤ ꯗꯥꯁ ꯁꯤꯡꯒꯔꯁꯦ ꯀꯦꯅꯨꯂꯥ ꯍꯥꯞꯅꯕ ꯇꯧꯔꯤꯕꯀꯣ ꯍꯤꯗꯥꯛ ꯀꯥꯞꯅꯕ ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯤ ꯂꯣꯏꯔꯝꯃꯒ ꯕ꯭ꯔꯣ ꯁꯤꯡꯒꯔ ꯏꯕꯥꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯥꯔꯦ ꯑꯗꯒꯤ ꯊꯝꯅꯦꯜ ꯑꯣꯏꯅꯕꯅꯤ ꯀꯥꯏꯅ ꯐꯣꯇꯣꯒ ꯀꯥꯞꯄꯦ ꯑꯗꯩ ꯋꯥꯆꯦꯞ ꯅꯝꯕꯔꯒ ꯁꯤꯌꯔ ꯇꯧꯔꯛꯑꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝ ꯄꯣꯁꯇꯤꯡ ꯂꯣꯏꯔꯦ ꯐꯃꯨꯡ ꯐꯥꯅꯨꯡ ꯂꯣꯏ ꯀꯨꯏꯆꯥꯏ ꯆꯥꯏꯔꯦ ꯉꯁꯥꯏ ꯂꯣꯏꯁꯤꯜꯂꯝꯗꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 11:53 ꯆꯠꯂꯦ ꯗꯥꯁ ꯁꯤꯡꯒꯔ ꯑꯍꯥꯟꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯗꯤ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯦꯕꯀꯣ ꯗꯥꯁ ꯁꯤꯡꯒꯔ ꯍꯥꯟꯅ ꯀꯧꯔꯦ ꯕ꯭ꯔꯣ ꯕ꯭ꯔꯣ ꯔꯕꯤ ꯆꯟꯗ꯭ꯔ ꯅꯠꯇ꯭ꯔꯥ ꯑꯩ ꯈꯪ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯐꯥꯎꯔꯕ ꯈꯪꯗꯦ ꯖꯁ ꯀꯤꯗꯤꯡ ꯑꯩ ꯁꯨꯝ ꯐꯥꯒꯤ ꯁꯨꯝ ꯇꯧꯖꯕꯅꯦ ꯑꯗꯣ ꯗꯥꯁ ꯁꯤꯡꯒꯔꯅ ꯍꯥꯟꯅ ꯀꯧꯕꯤꯔꯦ ꯑꯗꯣ ꯑꯩ ꯈꯪꯕꯤꯔꯝꯕꯒꯤ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯃꯦꯁ ꯃꯦꯅꯦꯖꯔ ꯑꯣꯏꯔꯨꯔꯕꯅꯤꯅ ꯏꯟꯖꯥꯡ ꯀꯣꯟꯅꯗ꯭ꯔꯦꯅ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯗꯅ ꯑꯃꯨꯛ ꯅꯧꯅ ꯈꯔ ꯑꯃꯨꯛ ꯊꯣꯡꯒꯠꯂꯦ ꯀꯥꯡꯁꯣꯏꯕꯁꯤ ꯕꯥꯇꯨꯁꯤ ꯄꯨꯂꯞ ꯂꯣꯏꯕ ꯅ ꯑꯗꯨꯝ ꯅꯪꯅꯕꯅ ꯌꯦꯔꯨꯝꯒ ꯃꯔꯣꯏꯒ ꯑꯣꯠꯁꯜꯂ ꯊꯣꯡꯉꯝꯃꯦ ꯃꯍꯤ ꯀꯥꯡꯍꯧꯕꯨꯗꯤ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯇꯥꯎꯅꯕ ꯉꯥꯅꯤ ꯇꯥꯎꯊꯣꯡ ꯇꯧꯅꯕ ꯄꯤꯁ ꯍꯥꯎ ꯑꯅꯤ ꯃꯔꯤꯔꯣ ꯄꯤꯗꯨꯕꯣ ꯑꯁ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯄꯨꯡ 1 to 2ꯗꯤ ꯑꯣꯐ ꯂꯩꯔꯨꯔꯦ 2ꯒꯤ ꯀ꯭ꯂꯥꯁ ꯅꯪꯅꯕ ꯊꯣꯛꯂꯛꯑꯦ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯑꯣꯕꯦ ꯆꯦꯜꯂꯦ SKꯒ ꯔꯣꯅꯦꯜꯒ ꯃꯥꯡ ꯆꯠꯂꯦ SK
ꯁꯣꯝꯁꯤꯅ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯃꯅꯨꯡꯅꯤ ꯏꯪꯉꯦ ꯁꯣꯝꯗ ꯂꯥꯛꯑꯦ ꯇꯣꯞꯄꯔ ꯍꯨꯃꯥꯡꯒ ꯂꯣꯏꯔꯦ ꯊꯦꯡꯉꯦꯅ ꯆꯦꯜꯂꯛꯄꯅꯤ ꯂꯦꯛꯆꯔ ꯀ꯭ꯂꯥꯁ ꯑꯅꯤꯗꯨꯃꯁꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯎꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯤꯟ ꯑꯃꯨꯛ ꯃꯪ ꯈꯔ ꯑꯃꯨꯛ ꯇꯥ ꯇꯧꯗꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩꯗꯤ ꯁꯥꯇꯤꯟ ꯌꯥꯗꯕ ꯃꯤꯅꯤ ꯁꯥꯇꯤꯟ ꯌꯥꯗꯕ ꯃꯤꯅꯤ ꯀ꯭ꯂꯥꯁ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯣꯊꯥꯔꯦ ꯑꯗꯒꯤ ꯏꯚꯤꯅꯤꯡꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄꯗꯒꯤ ꯗꯤꯟꯅꯔꯒꯤꯗ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯦ ꯍꯧꯗꯣꯔꯦ ꯃꯤꯕꯨꯗꯤ ꯂꯥꯛꯅꯗ꯭ꯔꯤ ꯃꯤꯗꯤ ꯆꯥꯛꯁꯦ ꯆꯥꯛ ꯂꯩꯔꯦ ꯁꯣꯝꯗꯅ ꯏꯔꯣꯝꯕ ꯁꯤꯗ ꯉꯥ ꯑꯇꯥꯎꯕ ꯉꯧꯅ ꯀꯟꯅ ꯁꯦꯠꯂꯤ ꯁꯣꯝꯗꯅ ꯃꯍꯤꯗ ꯊꯥꯗꯔꯕ ꯃꯍꯤꯁꯦ ꯑꯩꯈꯣꯏ ꯊꯥꯎꯗꯤ ꯈꯔ ꯌꯥꯝꯕꯅꯤ ꯏꯟꯖꯥꯡꯁꯦ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯌꯦꯜꯂꯤꯅꯣ ꯍꯥꯏꯗꯤ ꯁꯥꯇ꯭ꯔꯅ ꯌꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯁꯦ ꯃꯌꯥꯝ ꯍꯪꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯃꯃꯥꯡꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯥꯏ ꯕꯇꯟꯗꯁꯨ ꯂꯤꯡ ꯊꯣꯛꯍꯟꯖꯔꯝꯒꯦ ꯑꯗꯨꯗꯨꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇꯁꯨ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨ ꯈꯪꯗꯕꯁꯤꯡꯗꯣ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗꯩꯗ ꯈꯪꯅꯕ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯃꯦꯠꯁꯁꯦ ꯑꯗꯨꯝ ꯇꯩ ꯃꯦꯠꯁꯁꯦ ꯑꯩꯈꯣꯏꯗꯤ ꯁꯥꯇ꯭ꯔꯅ ꯂꯣꯏ ꯃꯦꯅꯦꯖ ꯇꯧꯋꯦꯕꯀꯣ ꯊꯥꯒꯤ ꯍꯟꯗꯛꯅ ꯑꯉꯧ ꯁꯅꯥ ꯑꯩꯈꯣꯏꯒꯤ ꯁꯛ ꯄꯣꯁ ꯇꯥꯕ ꯑꯉꯧ ꯁꯅꯥꯒ ꯑꯩꯒ ꯇꯧꯔꯦ ꯍꯟꯗꯛꯀꯤ ꯃꯦꯅꯦꯖꯃꯦꯟꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯗꯤꯟꯅꯔ ꯌꯦꯟꯊꯣꯛꯈꯤꯒꯦ ꯃꯀꯣꯛꯁꯦ ꯉꯁꯥꯏ ꯃꯥꯝ ꯑꯣꯏꯅ ꯇꯥꯎꯕꯗ ꯆꯤꯊꯗꯅ ꯀꯥꯎꯔ ꯇꯥꯎꯔꯝꯗ꯭ꯔꯦ ꯑꯩꯅ ꯇꯥꯎꯊꯣꯛꯈꯤꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯎꯔꯤꯁꯦ ꯀꯕꯛꯇꯤ ꯃꯨꯜꯂꯦ ꯁꯤꯁꯤꯅ ꯂꯟꯁꯀꯤ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯍꯥꯞꯇꯣꯏꯅꯦꯕ ꯀꯥꯡꯁꯣꯏꯒꯨꯝꯕ ꯊꯣꯡꯕꯗ ꯃꯌꯥꯝ ꯃꯦꯠꯁꯀꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯊꯣꯡ ꯊꯥꯛꯅꯕꯁꯨ ꯁꯦꯝꯃꯝꯃꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯦꯠꯁ ꯄꯨꯕꯒꯤꯅꯦ ꯑꯗꯒꯤ ꯀꯣꯂꯦꯖ ꯋꯤꯛ ꯂꯣꯏꯁꯤꯟꯈꯤꯕꯗꯒꯤ ꯏꯁꯥꯁꯦ ꯐꯖꯅ ꯋꯥꯔꯦ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯄꯥꯉꯝꯗ꯭ꯔꯦ ꯁꯦꯇꯔꯗꯦꯗꯁꯨ ꯑꯦꯛꯖꯥꯝ ꯑꯃ ꯂꯩ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯄꯥꯗꯕꯗꯤ ꯌꯥꯔꯣꯏ ꯈꯔ ꯄꯥꯅꯕꯗꯤ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕꯀꯣ ꯏꯔꯨ ꯂꯨꯊꯣꯛꯑꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯉꯁꯤꯒꯤ ꯆꯠꯈꯤꯕ ꯍꯤꯁꯥꯞ ꯃꯣꯏꯁꯨ ꯑꯃꯨꯛ ꯄꯥꯔꯅꯤ ꯃꯦꯠꯁꯀꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯌꯦꯡꯒꯦꯗꯤ ꯈꯜꯂꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕ ꯀꯥꯎꯕꯤꯔꯒꯅꯨ ꯃꯌꯥꯝ ꯀꯣꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ